First of all, the EPAC TV News welcomes. Gaza Stripta lotuna leiba militantsingna kha Israelda rocket manga kapsillakhre. Thodok aduda mi sokpudi yaukidi haina Israeli military gi pauna hairi. Rocket attack aduna maram oiduna kha Israel gi istorat amasung Atei community singda air red siren khongki amasung mioi ayambana bomb center de chensinaduna khangnaki hairi. Attack aduda mi sibuna traga sokadaba rocket ani khakti iron dome air defense system na thugai ki aduga atop rocket sing adudi lamhangda taduna pokhai ki haina military thadokhi chirol amana hairi. Gaza dagi militant sing projector launch torok lipasi thangna anirak subani. Hauki ba thangja nimitasu Gaza dagi Jerusalem area da target tawduna long range rocket ani kapsil lakhiba leikrabani. Madusu air defense system sing thugai ki haina Paosing makhatare. Atopa pau amana World Health Organization gi makuk oiba Pedros Adhame Bezos na ngasi Gaza Strip ta leiriba health system asi yamna chaun akiba nangle. Loinana mafam madu ta leib hospital sing da Israel gi maikai da gi chatharib attack sing adu Lepnaba ma phongdokre hairi. Gaza da leiba mioi sing na health care gi damak yamna kan hospital gi mating lobu tangai phade maram maduna health ki mating pina na bu hotna bada hospital sing da attack chathaba lepu haina phongdokhe. Gabriel na makha taraduna hai Northern Gaza da leiba Kamal Adwan Hospital gi director Hassan Abu Safiabu Israel gi force na phajinduna thamliba adu khudak thadukadabani. Loinan atopa Palestinian macha kaya amabu thaduknaba Israel gi maikai da thamki. Israel gi military na phongdorakpadadi Hamas military singna hospital sing adu sisinaba leire loinan director oirib Hussein Abu Safia Hamas ki member amani haina singnaduna wahangpong tongnaba phakibani haire. Kamal Adwan Hospital asida awang thangma Gaza da amata ngaib hospital oina thabak torambani. Adubu numit nini gi mamangda Israel gi force na chatharkiba raid aduda anaba sing yawn hospital gi staff punamak mafam madu thadokkinaba amasung director Safiabu phakiba aduna hospital adu mathau tawdri hairi. Marak asida WHO gi maikaidagi leiriba partner sing hospital aduda medical supply gi loinana chana thaknaba amasung ising bibagi thabakti chathari haina Paosing makhatare. Atopa pau amana Syria gi capital da leiba khulai paifam da Israeli air strike da mi 38 Sikhre. Syria gi capital Damascus atra industrial city manakta Israeli military na khulai paifam singda air strike da budami yamdrabata 38 Sikhre. Makhoi sing adu micham ayambani haina thajari haina war monitor gi report aman hairi. Air strike da kiba facility adu mafam lothokraba hanagi president Bashar al-Assad ki sarkar gi. Air strike adu da facility adu yamna thina kaiki. Thodok adu gi matungda search amasung rescue team sing changsinduna hakchang recover taw amasung sengdokpagi thabak chathaki haina United Kingdom da base tawba Syrian Observatory for Human Rights na phongdokhi. Syria da anuba sarkar am laklib asigi makhutta hanagi regime gi khulai sing ta khidanaba aduga hanagi sarkar na tawkiba mawongumna Israel da threat oiraktanaba gi damakta Israeli militarian khulai thugaibagi thabak leptana chathari hainasu Paosing makhatare. Nakal amromda Israel na Lebanon ga sahi tawnakiba ceasefire thugaibadi yamdrabada mioi 95 Sikhre. Israel na ceasefire yana che thugaibada November tang 23 amasung December gi tang 12 gi manungda yamdrabada mioi 95 Sikhre haina nomaijing numita Lebanese army dagi source amana hairi. Hairiba matam masigi manungda Israel gi army na border town chingdagi mioi 13 phaki amasung makhoi pumba agriculture amasung labor stock tawbu ngaktani haina masak tawthuk source na hairi. Israel na ceasefire thugaibagi thongsing aduda Lebanon gi khathang sarukta air strike drone amasung aeroplane fighter sing artillery shelling machine gun lambi amadi agriculture field na singba bulldozer sizinadun taw khaibagi mathakta gari mai thab amasung thugaibi yawi haina source sina hairi. Lebanon gi foreign affairs ministry na chawrakna pabagi matung ina November gi tang 23 amasung December gi tang 22 phawgi manungda Israel na Lebanon gi mathakta land amasung air strike sanipanga tatruk hena chathai. Border village sing da bomb kapsilli residential district sing mangtak halli loina lambi sing thingjilli. United Nations Interim Force in Lebanon Unicivil Media Office ke Deputy Director Candice Ardel na nomaijing nimita Israel Defense Force IDF na tebai area manakta peacekeeping safety guarantee pibung ngamloi amasung mafam masida patrolling avoid tawgadabani haina forcing tamki. Peacekeepers sing da khudongthiba thohandanaba khwaidagi maruoiba ahanba tawgadaba thabak amani amasung makhoibu darkar leitabada khudongthibada tahangadaba
loinana mafam amatada aikoina tawroi haina Algena phongdokki hairi Lebanon gi khathang sokta municipal operation da area pumbada peacekeeper singi chathok chachin da khutong thiba thoktanab amasung ningtam ba leihanna ba resolution lising amaga chatte sukna amagi makhada IDF na tawpham thokpa mathosing aikoina makhoida khanghalli haina Algena makhatana phongdokki hairi Thangjan mita cherol amada Lebanon agriculture minister gi cherol amada hairi khwaidagi nowba Israeli attack singda 2020 da World Food Program gi mateng amasung European Union dagi senthangna Wadi Algeria da sakhiba street multipurpose project mangta anki Israel amasung Hezbollah gi manakta thatra mairam suraba lal thingnaba pandamda United States amasung France na sinba ceasefire ama November gi tang 13 ta chatnaba hogibani ceasefire gi yanachi adu da panbu warol singda Israel numit humfu gi manungda Lebanon gi lamdagi handokpa amasung Lebanese Israeli border the Lebanon army thajin ba mafam dudagi security gi daite lawba amasung nongmaising amasung militant sing amata mafam madu lehendaba yawre ceasefire yanase leina Israel gi army na Lebanon da makhatan air strike chathari Lebanon gi khathang ba amasung nampok thang saruk sing da attack sing makhatan chathar aduda mi sokpa amasung siba ke asu yawriban United States amasung France na sinduna purakhiba ceasefire adu November gi tang 13 ta chatnaba hogi amasung Thatra marirom suraba Israeli amasung Lebanese army group Hezbollah gi lan losinaba pandam thamle Yanachi adugi makhada nakan ani mukna numit humphuni kapnabu lepnabasu yanaki haire Yamna nungaitaba thodok amana Israeli jail sing the Palestinian prisoner mari Sikhre Israel gi jail sing the Gaza dagi Palestinian mari Sikhre haina Palestinian Liberation Organization PLO gi Prisoners Affairs Commission amasung Prisoners Club ni tho kabur mita phongdokre Organization ani asina punna thadorako press release amagi matung ina Prisoners sing adu Muhammad al-Aqqa sahi nifumari Samir al-Kahlut sahi yangkai nithoi Zuhair al-Sharif sahi yangkai nipan amasung Muhammad al-Labat sahi yangkai tarik ni hairi Makhoi tharaga haukiba pungkun marigi manungda Israel gi jail sing da siba Palestinian masing manga sukhre amasung kumja 2023 October gi tang 3 tagi paragana yangkai mari suri haina serul aduna hairi Makhoi si humanitarian disaster hengalakpani haina serul aduna pal Prisoners sing siba gi daita khudingmak Israeli prison service ni haina makhatana serul adudi iri War crime sing gi damak Israel gi lusing basing mathakta thabak paikhatnaba serul adun international human rights kai system taksinki Israel prison service tagi di khudak ko ino amata phongdor ki di hairi Miyam gi damak tumba chaba khangdana hotna jariba Ipak TV News haiba News Networking YouTube channel amadi Facebook page asi adomna like share subscribe amadi follow to widuna tungko ina miyam gi seba to ngamna naba support to biu haijari